आकाशवाणी इम्फाल Wahengbam Rajesh na pau pajari ahanbada maruiba pau Kendra gi Electronics amasung Information Technology gi Raja Mantri Rajiv Chandrasekhar na ngasi Churachampur gi Tuibongda Nelit Center sangaragani Manipur COVID-19 naba myoi lak ama lising tarawumdoi hena pharaktuna naba phabagi chang chada marpurda taruk dasmik ani ahum yaure Kendra gi Jal Shakti Mantri Gajendra Singh Shekhawat na sababati oidna ngasi Guwahati ta awang nongpok Raja Singhi PICE Mantri Singhi mipam pangtokadori amasung Nagaland Sarkar na Raja do thamliba COVID-19 gi lockdown hayengdagi thasi kontra phawba sangdokre Sarkar की फैसिलिटी सिंह सही तरानी पांगी मथक की मियोई सिंह कोविड-19 की वैक्सीन लेम न कापगी कैंपेन लेबाक सिन बथुंगबदा सथरिबना नहा ओरिबे सिंह वैक्सीन असि कापतोकनबा अमदी अतै मियोई सिंह वैक्सीन कापदसु मतेंग पांगबिनबा हाइजरी कोविड की अकीब लेरिबना मियामना सेक्शन बवाटपगी थवोंग सिंह टोकपिदुना यारिबा मखै युमदगी सथोक्तना लेबियु तंगाई फदना सथोक्लबदी फेस मास्क उपियु फुत्तरु की सोशल डिस्टेंसिंग थंबियु माइमिट अमदी खुदसा तोइना हामदोक्तुना तरु तनाना थंबियु कोविड का मरी लेना ई पाउसिंग अमदी मतेंगी दमक नेशनल हेल्पलाइन नंबर सिंगना 011-239-78046 अमसुंग 1075 नि अदुगा राइजे की हेल्पलाइन नंबर ना 0385-2411-668 अमसुंग 1800-345-3818 नि हौजिंग मपुंग ओइबा पाउ Kendra gi Electronics amasung Information Technology gi Raja Mantri Rajiv Chandrasekhar na ngasi Churachampur gi Tuibongda National Institute of Electronics and Information Technology Nelit Center gi sanglen sangaragani sangabagi thorom haujik nungtil pung ani makhai da pangtokani Raja Mantri asi numinini gi Manipur khongsata ngasi flight te Imphal da thunglargani mangna hek thunglabaga gari na Churachampur tanna chatkani Churachampur की संगाबगी थोरम यारबा तुंगदा मंत्री ने इम्फाल दा प्रधानमंत्री कौशल केंद्र PMKK दा चटकनी अमसुंग BJP की मिफम अमदसु सरुक यागनी तुंगदा पाउनी सिंगसु उनरबा याय श्री राजीव हयेंग अयुक कोहिमा की दमक इम्फाल थादोखिगनी कोहिमा दा सॉफ्टवेयर टेक्नोलॉजी पार्क ऑफ इंडिया STPI सेंटर दा महाना वीडियो कॉन्फ्रेंसिंग की कोतांगदा कौशल्या आचार्य अवार्ड एंथोकनी थोरम दा सरुक यागनी अमसुंग STPI सेंटर कोहिमा संगागनी कोहिमा की स्टेट गवर्नमेंट ITI की थोरम अमदसु सरुक यागनी मफमदुरा महाना नागालैंड की मुख्यमंत्री का उनगनी अमसुंग पाउगी मिफम अमदसु वांगांगनी थांगजगी अयुक्त महक कोहिमादगी दिमापुर PMKK सेंटर सकनी मणिपुर कोविड-19 लाइसेंस मनुंग एकाडेमिया अमसुंग मीडिया की रेस्पॉन्स हाइबसदा नुमिनिनी सेमिनार अमा हयंग मणिपुर यूनिवर्सिटी की कोर्ट हॉल पांगथोकनी सेमिनार अदु मुख्यमंत्री नोंगथोमम बिरेन सिंह ना हौदोकनी मदुदा यूनिवर्सिटी असिगी वाइस चांसलर प्रोफेसर एन लोकेंद्र सिंह स्कूल ऑफ एग्रीकल्चरल साइंसेस की डीन प्रोफेसर M श्याम केशो सिंह अमसुंग एडिटर्स गिल्ड मणिपुर की एडवाइजर A मोबी सरुक यागनी मणिपुर हौजिक फावदा कोविड वैक्सीन डोज 1,13,13,950 कापख्रे मसिगी मनुंग दा वैक्सीन डोज 1,13,13,950 मरीना अहानबा डोज अमसुंग 1,03,150 अनिसुबा डोज नि मणिपुर हौजिक कोविड की एक्टिव केस 2,419 लेरी अपुनबा पॉजिटिव केस 1,13,730 की मनुंग दा मियोई 1,13,19,958 नाबा फदुना डिस्चार्ज तौख्रे नाबा फबगी चांगना चादा 43.2 लाइसेंस असदा मियोई 1,958 लेखिद्रे राइजसदा हांगलिबा कोविड केयर सेंटर सिंगदा लेबा अपुनबा फमुंग 3,363 की मनुंगदा हौजिक फमुंग 2,419 हांगदुना लेरी Imphal West Police na ngarang numidang pung tara aduayda thangmayban tarung area dagi ZUFJ kangbugi miyoy ama fare hari mahak pu wahong pang sathabada mahak tampaki mafam kaya dagi sel gi demand tawbada senaba misakni haiba khangle amaromda Imphal West Police na ngasi nongalamdai pung ani makai aduayda kumbong bazarom dagi lakpakar ama ngarangbang makha laikai da check tawbada gari adura yawramba yu liter sani kun hena fare hari gari adura tonglapa miyoy ani amasung faraba yu sing adu excise bibagda sinakre hari ताबिरिबा पावसी आकाशवाणी इम्फाल देगिनी केंद्र की जल शक्ति मंत्री गजेंद्र सिंह शेखावत न सभापति ओइदना ngasi गुवाहाटी दा अवांग नोंगपोक राज्य सिंह की पब्लिक हेल्थ इंजीनियरिंग मंत्री सिंह की नोमगी मिफम अमा पांगथोकदोरी मिफम असदा अवांग नोंगपोक की राज्य निपान मकी PIC मंत्री सिंह सरुक यागनी अवांग नोंगपोक राज्य पुनमकी तोटी इसिंग फंगद्रिबा इमुंग खुदिमक्ता हेक याबा मखै अथुबा मतमदा तोटी इसिंग फंगनबा थौरांग सेम साबा थबकतो ओंथोकपा अमसुंग पाइखलिबा थबकसिंग हौजिक फावबदा कया यामना खुमांग सौक्सिलबगे हाइबदु खननबा मिफम असि सिनबनी
Jal Jeevan Mission asi ing kumja lising ani kunmari phawbada laibak sinba thungbada lairiba khungangi imung kudimakta toti ising phanganaba paikhatpa kendra sarkar gi flagship program amani. Mission asigi makhada awang nongpok raja singi oina sangadaba apunba senphamgi chada marfudra kendrana amasung chada tarana raja singna puthokadabani. Nagaland Sarkarna Raijadu Thamliba COVID-19 gi lockdown amasung chana kanglon sing hayengdagi thasi gi kunthra phawba makhatana sangdokre. Ahenba kongthokpa kharasu laukthokle unlock 6 ki chana kanglon matung ina sarkar gi office singda sada sama thabakaba yahalagani adubu COVID-19 gi chana kanglon ningthina ngakadabani amasung hauji chanariba vaccine kapa amadi test tawagi tangai phadaba adudi adumak chanakhigani. Saragi lamda leiba school singda class 5 tigi 10 phawba sada yankhai karaga October amadigi hangba yaragani. Khungangi lamda su sada yankhai karaga class 5 tigi 10 phawba regular class tawwa yaragani. July December lising ani kunma thoigi session gi damak polytechnic sing SOP ngalaga offline class tawwa yaragani. COVID-19 gi phibam laksin bangamlaba amasung positive oibagi chang sada manga dagi hantarabadi Nagaland Sarkarna Hornbill Festival su sinba pami. Nagaland lam koiba lakpasing vaccine mapung phana kaplabadi sangba yagani hari. Assam Sarkar na hayeng irai numita mega COVID-19 vaccination camp sinduna mi laktare vaccine kapkadori. Guwahati da Haksel Mantri Kasap Mahantana Paumi Singh Dhai tika thadopagi khongjang asigidamak sem saba loire. Mari lenaba Mantri Singh amasung Secretary Singh na magi jila da leiduna khongjang asi haktena na yengsingani. Mantri Nahai tika thaba yaraba mipum kudimak mathang thagi tara phawbadadi ahanba dose ki vaccine kaplagani. Kendra gi Mantri Mandal na telecom gi lamda awonba kya puraknaba prasap sing ayaba pikre. Masigi makhada thabak pibagi khudong chaba lehenba consumer sing gi swarta ngakna thamba telecom gi lamda sel hena thadhanba amasung telecom service provider sing da ahenba thabak puhandaba yauri. Awonba khongthang asina broadband amasung telecom connectivity da hena khudong chaba piragani. Mantri Mandal gi mifam loiraba tungda paumi sing da wangang bada kendra gi electronics amasung IT Mantri Aswini Vaishnav na hai sarkar gi package asina 4G sinabada kanaba pibadanatana 5G network ta hena sel thadaningbagi apamba pohalagani. GST Council gi numin inigi mifam amang ngasidagi Lucknow da hauragani. Mifam asi COVID license tholokpa matungda ahan boina haktena na saruk yaduna pangthokpa mifam oigadori. AR News ka unabada kendra gi selthum gi Raja Mantri Pankaj Chaudhary na hai mifam asida Raja punamaki selthum Mantri Singh saruk yagani kendra amasung Raja Sarkar Singh gi makok thongba official Singh su saruk yagani. Hayeng nini chambada pangthokadriba 95 suba mifamda selthum Mantri Nirmala Sitaramana chairperson oigani. Gujarat ki Mukhyamantri Bhupendra Patel na ngasi mahaki Mantri Mandol chokthokagani ngasi nungthil pung ama makhaida Gandhinagar da wasak lawagi thoram pangthokani Akashbani ki paumin hai anoba Mantri Mandol asida angakpa kayamarum thengnaraba yai Vijay Rupani sarkar gi senior Mantri khara lauthoklaga naha amasung nupi member khara Mantri oirapa yana leire. Rashtrapati Ramnath Kovind numit marini gi khongsata ngasidagi Himachal Pradesh ta sakadori. Rashtrapati khongsat asi yenglaga Rajya gi Konung Shimla amasung akoiba mafam singda ngak senbagi thabak kangkhatle. Rashtrapati na hayeng Himachal Vidhan Sabha gi akhanaba mifamda wangangani. Mifam asi Himachal Pradesh na mapungphaba Rajya oirapagi yangkai suba kumon palanga marilenana senbani. Niti Aayog na ngasi Bharat ta sahar sengat sagatpada awonba purapagi report ama puthok-lagani. Report asi Niti Aayog ki Vice President Dr. Rajiv Kumar amasung Shiksha Mantri Dharmendra Pradhana punna puthokani. Thoramduda Niti Aayog ki CEO Amitabh Kant yaugani. Loisilappada COVID-19 dagi ngakthoknaba face mask uppa putaruk lama leiba khutsa amadi maimit taru tanan thambaiba achamba thong ahum asi ngakna chapinaba amukka hanna ningsingjari. Aroibada maroiba pau. Kendra gi Electronics amasung Information Technology gi Raja Mantri Rajiv Chandrasekhar na ngasi Churachandpur gi Tuibongda Knowledge Center sangaragani. Manipura COVID-19 na naba miyoy lag ama lising taraw humdoy hena paraktuna naba pabigi changsada marpudra taruk dasmik ani ahum yaure. Kendra gi Jal Shakti Mantri Gajendra Singh Shekhawat na sababati oidana ngasi Guwahati da awang longpok Raja Singhi PICE Mantri Singhi mipam pangthokadori amasung Nagaland Sarkar na Raja du thamliba COVID-19 gi lockdown hayengdagi thasi kuntra phawwa sangdokre. Paulo Jare.